ꯉꯁꯤꯗꯤ ꯃꯃꯥꯁꯦ ꯁꯤꯡꯖꯨ ꯁꯨꯒꯦ ꯁꯤꯡꯖꯨ ꯆꯥꯒꯦ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯦ ꯊꯝꯕꯧ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯈꯪꯗꯦ ꯁꯤꯡꯖꯨ ꯃꯌꯥꯝꯁꯦ ꯇꯣꯅꯤꯡꯈꯣꯛꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯊꯝꯅꯥ ꯂꯩꯀꯣꯜ ꯌꯥꯎꯔꯦ ꯃꯆꯜꯁꯤꯗꯤ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯁꯣꯏꯖꯈꯤꯒꯦ ꯍꯥꯟꯅꯀꯣ ꯑꯗꯨꯒ ꯁꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯃꯃꯥꯅ ꯆꯥꯅꯤꯡꯗꯅ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯖꯕꯒꯤꯅꯦ ꯑꯩ ꯁꯤꯡꯖු ꯆꯥꯒꯦꯗꯅ ꯃꯆꯜ ꯈꯔ ꯇꯧꯔꯒ ꯇꯧꯔꯤꯌꯦ ꯁꯣꯏꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯁꯣꯏꯃꯤꯟꯅꯔꯁꯤꯀꯣ ꯉꯁꯤꯗꯤ ꯏꯆꯥꯅꯤꯄꯥꯅ ꯏꯃꯥ ꯅꯪꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕꯤꯗꯣꯏꯅꯤ ꯊꯥꯡꯒꯗꯣ ꯈꯔ ꯁꯤꯟꯅ ꯇꯧꯅꯤ ꯍꯥꯏꯗꯤ ꯊꯥꯡꯗꯒꯤ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯊꯥꯡꯁꯦ ꯇꯧꯁꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯜꯂꯔꯣꯏ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯐꯖꯅ ꯁꯣꯏꯔꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯤꯄꯥꯅ ꯄꯤꯕ ꯊꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯍꯤꯡꯖꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯕ ꯂꯣꯏꯔꯦ ꯈꯔꯗꯤ ꯄꯧꯔꯦ ꯄꯧꯖꯔꯁꯅꯨ ꯁꯥꯎꯗꯣꯏꯅꯤꯗ ꯄꯧꯕꯁꯤꯅ ꯑꯗꯒꯤꯗꯤ ꯇꯦꯡꯅꯧ ꯍꯋꯥꯏ ꯁꯣꯏꯔꯒꯦ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯍꯥꯏꯔꯒꯁꯨ ꯃꯌꯥꯝ ꯍꯥꯏꯅꯩ ꯃꯁꯦ ꯇꯦꯡꯅꯧ ꯍꯋꯥꯏ ꯍꯥꯏꯕꯁꯨ ꯍꯥꯏ ꯑꯗꯣ ꯑꯩꯗꯤ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯍꯥꯏꯔꯒ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯃꯃꯤꯡ ꯑꯣꯟꯅꯩ ꯍꯥꯏꯔꯒꯁꯨ ꯑꯩꯗꯤꯅꯦꯀꯣ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯍꯥꯏꯔꯒꯁꯨ ꯁꯨꯖꯕꯁꯦ ꯈꯪꯗꯦꯗ ꯁꯤꯡꯖꯨꯁꯦ ꯁꯣꯏꯕꯗꯗꯅꯦ ꯃꯅꯝꯁꯤ ꯂꯥꯛꯄꯗ ꯑꯩꯅ ꯅꯨꯡꯁꯤꯖꯗꯅꯅꯦ ꯌꯥꯝ ꯊꯨꯅ ꯁꯣꯏꯒꯟꯅꯦ ꯁꯤꯗꯅꯤ ꯑꯩꯅ ꯍꯦꯛꯇ ꯄꯧꯁꯜꯂꯛꯏꯁꯦ ꯁꯤꯗꯅꯤ ꯁꯤꯡꯖꯨ ꯀꯨꯝꯅ ꯁꯣꯏꯕ ꯍꯩꯇ꯭ꯔꯤꯁꯦ ꯁꯤꯡꯖꯨꯅꯦꯕꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯦꯛꯇ ꯆꯥꯅꯤꯡꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗ ꯑꯩ ꯇꯧꯔꯤ ꯍꯌꯦꯡ ꯑꯃꯨꯛꯇ ꯑꯩ ꯍꯩꯖꯥꯡ ꯑꯁꯦꯡꯕꯗꯨꯅ ꯇꯧꯖꯔꯒꯦ ꯅꯨꯡꯇꯤꯒꯤ ꯁꯣꯏꯖꯕꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯑꯦ ꯈꯨꯇꯥꯁꯤꯒ ꯑꯗꯨꯒ ꯁꯤꯡꯖꯨ ꯁꯣꯏꯔꯤꯁꯤ ꯁꯣꯏꯁꯤꯒ ꯑꯩꯕꯨ ꯃꯤꯅ ꯅꯣꯛꯅꯗꯅ ꯇꯣꯛꯑꯒ ꯇꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯅꯤ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯀꯣꯝꯄ꯭ꯔꯦꯛ ꯌꯣꯟꯕꯤꯁꯤꯡꯅ ꯃꯄꯨꯡ ꯐꯥꯕ ꯑꯁꯥꯡꯕ ꯀꯣꯝꯄ꯭ꯔꯦꯛ ꯑꯃ ꯂꯩ ꯍꯥꯏꯕꯀꯣ ꯑꯗꯨꯝ ꯀꯣꯝꯄ꯭ꯔꯦꯛ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯕꯤꯔꯕ ꯀꯣꯝꯄ꯭ꯔꯦꯛ ꯑꯃ ꯂꯩꯌꯦ ꯑꯗꯨꯝ ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯑꯩ ꯊꯤꯖꯕꯅꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯦ ꯈꯤꯇꯪ ꯀꯣꯝꯄ꯭ꯔꯦꯛ ꯑꯄꯤꯛꯄ ꯀꯣꯝꯄ꯭ꯔꯦꯛꯇꯨ ꯑꯣꯏꯅ ꯐꯪꯉꯦ ꯑꯗꯨꯕꯨ ꯁꯤꯁꯨ ꯍꯥꯎꯅꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯏ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯌꯥꯝ ꯊꯣꯠꯂꯦ ꯌꯥꯝ ꯅꯧꯋꯦ ꯃꯅꯥꯁꯤꯕꯨ ꯍꯦꯛ ꯄꯥꯏꯕꯗ ꯊꯣꯠ ꯊꯣꯠ ꯂꯥꯎꯋꯦ ꯑꯗꯨꯅ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯑꯍꯟꯁꯤꯡꯅ ꯁꯥ ꯐꯩ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯆꯥꯖꯕ ꯍꯥꯏꯇꯥꯔꯦ ꯀꯣꯝꯄ꯭ꯔꯦꯛ ꯌꯥꯝꯗ꯭ꯔꯗꯤ ꯁꯤꯡꯖꯨꯁꯦ ꯃꯅꯝ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯑꯣꯏꯅꯤꯡꯉꯤ ꯀꯣꯝꯄ꯭ꯔꯦꯛ ꯍꯥꯞꯆꯔꯤꯅꯤ ꯀꯣꯝꯄ꯭ꯔꯦꯛ ꯂꯣꯏꯖꯔꯦ ꯁꯣꯏꯕ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛ ꯑꯁꯤꯅ ꯊꯝꯖꯔꯒꯦ ꯑꯗꯒꯤꯗꯤ ꯕꯧꯁꯤ ꯂꯦꯞꯄ ꯁꯣꯏꯔꯒꯦ ꯃꯁꯤꯅꯁꯨ ꯏꯁꯥꯗ ꯊꯕꯛ ꯑꯃꯁꯨ ꯄꯤꯕ ꯐꯝꯖꯟꯕꯒ ꯍꯥꯏꯁꯤꯗꯤ ꯀꯩꯊꯦꯜ ꯑꯃꯨꯛ ꯐꯝ ꯑꯗꯒꯤꯗꯤ ꯇꯤꯚꯤ ꯌꯦꯡꯕꯩ ꯑꯃꯨꯛ ꯐꯝ ꯄꯣꯠꯇꯦ ꯂꯦꯞꯄ ꯍꯦꯛꯇ ꯁꯣꯏ ꯊꯝꯕꯧꯁꯤꯅ ꯃꯁꯤ ꯑꯩ ꯉꯁꯤꯒꯤ ꯊꯝꯕꯧꯁꯤꯗꯤꯀꯣ ꯑꯩꯁꯦ ꯕꯖꯥꯔꯗ ꯑꯩꯅꯅꯦ ꯉꯁꯤꯁꯦ ꯊꯝꯕꯧ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯅꯦ ꯑꯩꯁꯦ ꯊꯝꯕꯧꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅ ꯈꯜꯂ ꯆꯠꯄ ꯉꯟꯅꯁꯨ ꯆꯠꯂꯦ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗꯅꯦ ꯊꯝꯕꯧ ꯌꯣꯟꯕꯤꯁꯦ ꯐꯖꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯊꯝꯕꯧꯁꯦ ꯑꯁ ꯑꯩꯅ ꯍꯦꯛ ꯄꯥꯝꯕꯗꯨ ꯊꯣꯛꯑꯦꯗꯅ ꯂꯧꯖꯔꯛꯄꯅꯦ ꯊꯝꯕꯧꯁꯦ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏꯗꯧꯕ ꯊꯝꯕꯧ ꯑꯁ ꯃꯁꯥ ꯁꯦꯡꯅ ꯐꯕ ꯑꯣꯏꯌꯦ ꯊꯝꯕꯧ ꯌꯣꯟꯕꯤꯗꯨꯁꯨ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯤ ꯆꯥꯕꯗꯒꯤ ꯁꯥ ꯐꯕꯤꯔꯣꯀꯣꯅ ꯃꯥꯅꯁꯨ ꯕꯣꯔꯒ ꯄꯤꯔꯛꯏ ꯑꯗꯨ ꯑꯩꯅꯁꯨ ꯍꯥꯏꯔꯦ ꯉꯁꯤꯒꯤ ꯄꯨꯔꯛꯏ ꯄꯣꯠꯇꯣ ꯂꯣꯏ ꯁꯤꯠꯇꯣꯛꯄꯤꯈ꯭ꯔꯣ ꯑꯃꯠꯇ ꯂꯦꯝꯗꯒꯩ ꯁꯦꯠꯈ꯭ꯔꯣ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯅꯦ ꯆꯥꯟꯕꯤꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯈꯨꯂꯥꯡꯒꯥꯡ ꯀꯧꯕꯗꯩ ꯀꯥꯏꯅ ꯕꯣꯔꯒ ꯄꯤꯔ ꯂꯧꯅꯔꯛꯏ ꯄꯣꯠꯅꯤꯗ ꯊꯝꯕꯧꯗꯣ ꯑꯗꯒꯤꯗꯤ ꯇꯣꯅꯤꯡꯀꯣꯛ ꯑꯃꯨꯛ ꯁꯣꯏꯖꯔꯒꯦ ꯇꯣꯅꯤꯡꯀꯣꯛꯁꯨ ꯌꯥꯝ ꯐꯖꯩ ꯉꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯁꯦꯡꯉꯤ ꯃꯁꯛ ꯐꯖꯩ ꯄꯣꯠꯁꯤꯁꯨꯅꯦ ꯐꯖꯗꯕ ꯅꯨꯃꯤꯠꯁꯨ ꯍꯦꯜꯂꯛꯑꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯄꯣꯛꯏ ꯃꯁꯛ ꯐꯖꯩ ꯇꯣꯅꯤꯡꯀꯣꯛꯁꯦ ꯁꯤꯡꯖꯨꯒꯤ ꯁꯣꯏꯕ ꯃꯅꯝꯁꯤꯗ ꯇꯥꯕꯗꯅꯦ ꯁꯤꯡꯖꯨꯁꯤꯗꯁꯨ ꯌꯥꯝꯅ ꯀꯜꯂꯛꯆꯔꯤꯁꯤ ꯀꯔꯤꯅꯣ ꯌꯥꯝ ꯄꯥꯝꯃꯤ
ꯌꯥ ꯐꯔꯤꯉꯩꯁꯤꯗꯗꯤ ꯄꯪꯁꯥꯔ ꯁꯥꯔ ꯂꯣꯏꯔꯦꯗ ꯍꯌꯦꯡ ꯈꯔ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯀꯨꯝꯍꯟꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥ ꯌꯥꯝ ꯐꯔꯤ ꯑꯥꯔꯕꯤꯟꯅ ꯐꯖꯅ ꯆꯦꯛꯁꯟꯅ ꯌꯦꯡꯕꯤ ꯁꯤꯅ ꯇꯨꯅꯤꯡꯀꯣꯛꯅꯤ ꯕꯦꯝꯃ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯃꯔꯣꯏ ꯐꯛꯄꯥꯏꯅꯦꯕꯀꯣ ꯁꯤꯡꯖꯨꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯋꯥꯕ ꯉꯥꯡꯉꯛꯇꯕꯁꯤꯗꯅꯦ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯉꯥꯡꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯩ ꯁꯤꯁꯦ ꯏꯁꯤꯡ ꯆꯥꯎꯔꯞ ꯀꯧꯋꯦꯕꯀꯣ ꯁꯤꯡꯖꯨꯗꯗꯤ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯆꯥꯎꯔꯞꯀ ꯍꯥꯞꯄꯗꯣ ꯃꯥꯗꯤ ꯀꯨꯞꯍꯟꯗꯕ ꯃꯃꯥꯏ ꯃꯣꯠꯅꯤꯀꯣ ꯑꯗꯨꯒꯤꯅꯦ ꯁꯤ ꯏꯁꯤꯡ ꯇꯤꯜꯍꯧ ꯀꯧꯋꯦꯕꯀꯣ ꯁꯤ ꯇꯤꯜꯍꯧꯁꯦ ꯁꯣꯏꯔꯛꯑꯒꯦ ꯑꯗꯣ ꯅꯪꯁꯨ ꯃꯃꯥ ꯁꯤ ꯀꯩꯀꯩ ꯃꯆꯜꯅꯣꯒ ꯈꯔ ꯍꯪꯕꯤꯔꯛꯑꯣ ꯅꯪ ꯏꯕꯦꯝꯃ ꯍꯪꯉꯛꯇꯦꯅꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯉꯥꯡꯉꯦ ꯏꯁꯤꯡ ꯇꯤꯜꯍꯧꯁꯤꯗꯤꯅꯦ ꯁꯤꯡꯖꯨꯗ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯀꯥꯡꯁꯣꯏꯗꯗ ꯅꯠꯇꯦꯀꯣ ꯃꯍꯥꯎꯕꯁꯦ ꯁꯥꯒꯠꯂꯒ ꯍꯦꯛꯇ ꯍꯥꯞꯄ ꯁꯤꯅ ꯇꯣꯅꯤꯡꯀꯣꯛꯀ ꯁ꯭ꯋꯥꯏꯗ ꯂꯩꯃꯤꯟꯅꯍꯜꯂꯁꯤ ꯍꯣꯔꯦꯟ ꯃꯣꯏ ꯑꯅꯤꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯊꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯛꯄꯥꯏꯁꯦ ꯐꯛꯄꯥꯏꯗꯨꯁꯨ ꯂꯩꯔꯛꯏꯔꯣ? ꯂꯩꯔꯛꯏꯅꯦ ꯁꯤꯡꯖꯨ ꯃꯌꯥꯝꯒꯤꯅꯦ ꯆꯠꯂꯒ ꯂꯩꯔꯨꯔꯤꯅꯤꯅꯦ ꯑꯗꯣ ꯉꯁꯥꯏꯅꯕꯨꯗꯤ ꯃꯃꯥꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒꯅꯦ ꯊꯝꯃꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤꯅꯦ ꯃꯤꯗꯤ ꯀꯨꯞꯅ ꯁꯣꯏꯀꯣ ꯃꯔꯣꯏꯁꯦ ꯑꯗꯣ ꯃꯃꯥꯒꯤ ꯑꯃꯗꯤ ꯑꯩꯗꯤ ꯁꯥꯡꯅ ꯆꯥꯎꯔꯞ ꯆꯥꯎꯔꯞ ꯌꯥꯎꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯄꯥꯝꯖꯕꯗꯨꯅꯤꯀꯣ ꯑꯩ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯆꯥꯎꯔꯞ ꯆꯥꯎꯔꯞ ꯍꯥꯞꯄ ꯀꯨꯞꯅ ꯁꯣꯏꯗ꯭ꯔꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯃꯅ ꯈꯔ ꯀꯨꯞꯁꯟꯈꯤ ꯑꯃꯅꯈꯔ ꯀꯨꯞꯁꯟꯈꯤ ꯑꯗꯨꯝ ꯆꯥꯎꯔꯞꯅ ꯇꯧꯋꯦ sina papai ka niya. Papai mo ba? Papai. Papai. Ano mo niya? Mahal di tao. Sani. Isi ka niya. Oo, ano ka niya? Sina kang mal ba? Manato niya ba ko? Sino kitang kaagi? Sina kang mal. Sina kang mal. Singju di niya. Singju di maroy di mapatang. Ika hay na kita mamana sa kaway. Sana pa nita. Saan mo gida ba? Ano siya ba? Aduh sini lomba kau ya buku. Lomba mana nih? Apaan sih awalnya tuh kesandar deh. Sini lomba. Lomba nih pakai nih kang mana mau sih lelai deh. Do sini tuh nih buku mana nih buku. Di sini padigo. Padigo di pan ya nih. Sini padigo ready kok. ꯏꯁꯤꯡ ꯇꯤꯜꯍꯧ ꯃꯅꯥꯒ ꯊꯝꯃꯤꯟꯅꯕ ꯃꯥꯗꯤ ꯌꯥꯝ ꯉꯟꯅ ꯅꯣꯏꯁꯟꯕꯗ ꯃꯃꯥꯗꯤ ꯍꯥꯎꯇꯦꯕꯀꯣ ꯀꯣꯟꯅ ꯍꯥꯞꯄ ꯀꯣꯟꯅ ꯍꯥꯞꯄ ꯍꯥꯎꯕ ꯑꯗꯨꯒ ꯍꯩꯕꯤ ꯃꯅꯥꯅꯦꯕ ꯁꯤꯅ ꯍꯩꯕꯤ ꯃꯅꯥꯅ ꯆꯥꯎꯔꯞꯅ ꯍꯥꯞꯇꯣꯏꯔꯥ ꯆꯥꯎꯔꯞꯅ ꯍꯥꯞꯇꯣꯏꯅꯤ ꯃꯥꯗꯤ ꯆꯥꯎꯔꯞꯅ ꯈꯪꯗꯦ ꯑꯍꯟꯁꯤꯡꯅꯒꯗꯤ ꯍꯩꯕꯤ ꯃꯅꯥꯁꯦ ꯏꯪꯂꯤꯁꯁꯦ ꯐꯩꯗꯥꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯗꯤ ꯍꯥꯞꯄꯤꯕ꯭ꯔꯥ ꯍꯥꯎꯕꯤ ꯍꯥꯞꯄꯤꯕ꯭ꯔꯥ ꯄꯥꯝꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯁꯤ ꯊꯝꯅꯥ ꯂꯩꯈꯣꯜꯁꯤꯗꯤ ꯁꯣꯏꯔꯔꯣꯏꯒꯦ ꯁꯤꯗꯤ ꯍꯣꯔꯦꯟ ꯀꯣꯠꯂꯒ ꯑꯣꯏꯅ ꯁꯨꯝ ꯆꯥꯔꯒꯦ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯟꯖꯔꯦ ꯑꯔꯩꯕ ꯃꯄꯣꯠ ꯈꯔꯁꯨ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯩꯒꯤ ꯃꯃꯤ ꯁꯤꯡꯖꯨꯁꯦ ꯁꯣꯏꯕ ꯂꯣꯏꯔꯕꯅꯤꯅꯅꯦ ꯑꯩꯁꯤ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯧꯖꯔꯒꯦꯕꯀꯣ ꯕꯦꯝꯕꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟ ꯑꯝꯇ ꯇꯥꯛꯆꯔꯤꯅꯦꯕꯀꯣ ꯍꯥꯏꯖꯩꯅꯦ ꯁꯤ ꯉꯥꯔꯤꯁꯦ ꯃꯤꯗꯤ ꯑꯗꯨꯝ ꯂꯧꯔꯒ ꯁꯨꯅꯕꯅꯦꯕꯀꯣ ꯑꯗꯨ ꯃꯃꯩꯗꯤꯅꯦ ꯉꯥꯜꯂꯦ ꯉꯥꯔꯤꯁꯦ ꯂꯧꯔꯒꯗꯤ ꯍꯦꯛ ꯀꯥꯕ ꯈꯣꯠꯄ ꯈꯥꯕ ꯌꯥꯎꯋꯤꯗꯅ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯁꯤꯡꯖꯨꯒꯤ ꯃꯆꯨ ꯐꯖꯅꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯗꯤ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯃꯃꯥꯗꯤ ꯎ ꯃꯣꯔꯣꯛꯅ ꯁꯨꯔꯒꯦ ꯁꯤꯡꯖꯨꯁꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯏꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯀꯟꯅ ꯆꯥ ꯑꯁ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯁꯥꯁꯨ ꯁꯥꯗꯧꯕ ꯈꯜꯂꯛꯄꯅꯦ ꯀꯩꯅꯣꯁꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯁꯤꯡꯖꯨ ꯄꯥꯝꯕ ꯍꯥꯏꯁꯨ ꯑꯗꯨꯝ ꯃꯣꯔꯣꯛ ꯄꯥꯝꯃꯤꯀꯣ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯗꯤ ꯁꯤꯡꯖꯨ ꯍꯥꯎꯇ꯭ꯔꯦ ꯍꯣꯏ ꯃꯅꯝꯗꯨꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯁꯨ ꯅꯨꯡꯁꯤꯌꯦ
ꯃꯣꯔꯣꯛꯁꯤꯅ ꯃꯦꯠꯄꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯉꯥꯏꯕ ꯉꯝꯃꯛꯇ꯭ꯔꯕꯅꯦꯕ ꯏꯁꯥꯅ ꯈꯔ ꯄꯥꯝꯖꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯑꯩꯗꯤꯅꯦ ꯅꯨꯃꯤꯗꯥꯡꯁꯨꯅꯦ ꯑꯗꯨꯝ ꯆꯥꯕ ꯁꯤꯡꯖꯨꯁꯦ ꯑꯗꯒꯤꯗꯤ ꯈꯪꯗꯦ ꯁꯤꯡꯖꯨ ꯄꯥꯝꯕꯒꯤꯁꯨ ꯉꯝꯖꯔꯤꯅꯦ ꯁꯥꯎꯅꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯉꯥꯔꯤꯁꯨ ꯑꯍꯥꯎꯕ ꯑꯣꯏꯕ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯁꯦ ꯏꯔꯣꯟꯕ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯊꯥꯛꯄ ꯃꯇꯝꯗꯗꯤ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯊꯥꯡꯅꯩꯌꯦꯕꯀꯣ ꯏꯔꯣꯟꯕꯒꯤ ꯃꯊꯛꯇ ꯆꯥꯏꯕ ꯇꯧꯕ ꯑꯗꯣ ꯃꯃꯥꯏꯗꯤꯅꯦ ꯁꯨꯃꯥꯏꯅ ꯁꯤꯡꯖꯨ ꯉꯥꯔꯤ ꯃꯣꯔꯣꯛ ꯅꯣꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯣꯏꯍꯧꯕ ꯑꯗꯨꯒ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎ ꯍꯦꯜꯂꯦꯅ ꯈꯟꯖꯗꯅ ꯇꯧꯋꯦꯕꯀꯣ ꯇꯤꯜꯍꯧꯒ ꯅꯣꯏꯁꯜꯂꯛꯄꯒꯤ ꯃꯅꯝ ꯈꯨꯗꯤꯡ ꯁꯤꯡ ꯇꯧꯔꯦꯕ ꯌꯥꯔꯦ ꯃꯃꯥꯏꯁꯦ ꯁꯤꯡꯖꯨꯁꯦ ꯇꯣꯠꯆꯔꯒꯦ ꯁꯤꯡꯖꯨꯁꯦ ꯃꯥ ꯑꯄꯥꯛꯄꯗ ꯑꯗꯨꯝ ꯇꯣꯠꯀꯗ꯭ꯔꯥ ꯁꯤꯗꯩꯗ ꯐꯗꯧ ꯃꯥꯜꯂꯦ ꯌꯥꯅꯤ ꯌꯥꯅꯤ ꯁꯤꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯃꯃꯥꯏꯁꯤ ꯈꯔꯗꯤ ꯌꯥꯝꯃꯦꯕꯀꯣ ꯁꯤ ꯐꯥꯁꯇ ꯇꯣꯠꯆꯗꯣꯏꯁꯦ ꯇꯦꯡꯅꯧ ꯃꯥꯟꯕꯤꯅꯦꯕ ꯃꯥꯁꯦ ꯈꯔ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯒꯟꯗꯦꯕꯀꯣ ꯑꯗꯨꯒꯤ ꯃꯃꯥꯅ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯍꯥꯟꯅ ꯇꯣꯠꯂꯦ ꯑꯗꯒꯤꯗꯤ ꯑꯗꯩ ꯀꯣꯕꯤ ꯑꯃꯨꯛ ꯍꯥꯞꯆꯟꯖꯔꯦ ꯀꯣꯕꯤꯁꯦ ꯀꯣꯕꯤ ꯑꯃꯨꯛ ꯍꯥꯞꯆꯟꯖꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁꯤꯡꯖꯨꯁꯦ ꯀꯣꯕꯤ ꯑꯃꯨꯛ ꯍꯥꯞꯆꯟꯖꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯃꯅꯝ ꯄꯥꯏꯊꯣꯔꯛꯇ꯭ꯔꯣ ꯃꯅꯝ ꯄꯥꯏꯊꯣꯔꯛꯑꯦ ꯃꯅꯝ ꯄꯥꯏꯊꯣꯔꯛꯀꯅꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯅꯝꯁꯦ ꯑꯗꯒꯤꯗꯤ ꯊꯝꯕꯧꯁꯦ ꯊꯝꯕꯧꯁꯦ ꯑꯃꯨꯛ ꯇꯣꯠꯁꯟꯖꯔꯒꯦ ꯊꯝꯕꯧꯁꯨ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗ꯭ꯔꯗꯤꯀꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯊꯝꯕꯧꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗ꯭ꯔꯗꯤꯅꯦ ꯆꯥꯕꯗꯣ ꯍꯥꯎꯇꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯄꯥꯇ꯭ꯔꯁꯦ ꯃꯁꯤꯒꯤ ꯃꯔꯣꯏ ꯃꯄꯥꯡꯅꯦꯕꯀꯣ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗꯤ ꯀꯣꯟꯅ ꯇꯣꯠꯄ ꯌꯥꯕꯅꯤꯅꯅꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯒꯤ ꯑꯀꯟꯕ ꯄꯣꯠ ꯍꯥꯏꯕꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯉꯣꯏꯗꯕꯁꯦ ꯁꯤ ꯈꯛꯇꯪ ꯍꯥꯟꯅ ꯃꯃꯥꯅ ꯇꯣꯠꯊꯣꯛꯄꯅꯤꯗ ꯑꯇꯩꯗꯤ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯐꯗꯤꯒꯣꯝ ꯊꯥꯛꯄꯒꯨꯝꯕꯅꯦꯕꯀꯣ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯁꯤꯡꯖꯨꯁꯤꯗꯤꯅꯦ ꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨꯝ ꯍꯥꯎꯅꯦꯗꯤꯀꯣ ꯁꯤꯡꯖꯨꯁꯤꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤ ꯍꯥꯎꯈ꯭ꯔꯕ ꯃꯣꯔꯣꯛ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯕ ꯇꯧꯔꯕꯀꯣ ꯍꯥꯎꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯃꯔꯣꯏ ꯉꯁꯥꯏ ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯁꯟꯖꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯇꯣꯅꯤꯡꯀꯣꯛꯇꯣ ꯁꯟꯖꯔꯦ ꯇꯣꯅꯤꯡꯀꯣꯛꯇꯣ ꯁꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯃꯔꯣꯏꯗꯣ ꯍꯥꯞꯆꯜꯂꯦ ꯂꯣꯏ ꯇꯣꯠꯁꯜꯂꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯆꯥꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯀꯨꯝ ꯁꯨꯅꯩ ꯑꯗꯣ ꯃꯃꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯄꯧꯅ ꯁꯨꯏꯀꯣ ꯆꯥꯕꯗꯀꯣ ꯄꯣꯠꯀꯤ ꯃꯍꯥꯎꯁꯦ ꯍꯩꯕꯤ ꯃꯅꯥ ꯂꯧꯈꯠꯄ ꯀꯥꯟꯗꯁꯨ ꯑꯀꯨꯞꯄꯁꯤꯡꯁꯤꯒ ꯑꯗꯨꯝ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯤ ꯊꯝꯕꯧ ꯂꯧꯈꯠꯄ ꯀꯥꯟꯗꯁꯨ ꯇꯣꯡꯉꯥꯜꯂꯦꯅ ꯁꯨꯝ ꯈꯟꯖꯔꯒ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯇꯤꯟꯒ ꯌꯣꯛꯈꯠꯂꯛꯑꯦ ꯆꯥꯒꯅ ꯇꯧꯋꯦ ꯑꯩꯁꯨ ꯇꯤꯟ ꯌꯣꯠꯂꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯗꯣ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯗꯨꯅꯤ ꯁꯤꯅ ꯆꯥꯛ ꯈꯤꯇꯪ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯑꯍꯤꯂꯥ ꯑꯇꯥꯎꯕ ꯈꯤꯇꯪꯒ ꯌꯥꯎꯖꯔꯦ ꯑꯗꯣ ꯑꯩ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯖꯗꯦ ꯉꯁꯤꯒꯤꯗꯤ ꯕꯤꯠꯇ ꯁꯤꯡꯖꯨꯅ ꯍꯦꯟꯅ ꯌꯥꯝ ꯆꯥꯖꯔꯒꯦꯅ ꯇꯧꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯡꯖꯨꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯗꯤ ꯐꯖꯔꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯁꯨ ꯄꯤꯕꯤꯔꯝꯃꯨꯀꯣ ꯃꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯝꯅ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯧꯕꯁꯨ ꯈꯪꯕꯖꯥ ꯅꯠꯇꯦꯗ ꯁꯨꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯖꯩꯅꯤ ꯆꯥꯕ ꯍꯧꯔꯒꯦ ꯑꯁꯥꯎꯕꯒꯨꯝꯕ ꯍꯥꯎꯕ꯭ꯔ ꯃꯥ ꯍꯥꯎꯋꯤꯅꯦ
Ngasi ni hena ka thawai yang su ga khang ko am to re hào ấy hết มาทั้งวิดีโอจะที่มาว่าไมค์แอมจะฮับซันละสิมุกบางตัวจะมีหน้าตาไปจะสนุกไงนะบะ khăn gì em rất là hào cả làm hào ấy một cái xài một con giá cả giá bao gan được đi chỉ giá đông này rồi em đi khai xài tôi xa dưới bao giờ đến dài này thế hảo đấy tham gia của là cả nào suy hay là hào đến đây gì đẹp một sáp này là sao ăn chân đấy mà mang sáp cái thối ra đây là đều còn sao sử dụng cây nào nó mà cái nón này không phải ai là đồ anh nó thầuอย่างนั้นเลยกังนะเงาประตูโตเลยบอกว่าcái nón đó cái thầu là một cái sản phẩm làm hai ta đấy 진짜 hảo dù bạn bạn vì mình này vào thực sự vì mấy thật kìa dù bạn với sao vậy dù ạ Juga yubi mega juga adum cana apa nih pam jara deh hao này khẳng định hắn lùi đâu pam ấy ta chứ không bảo hao bao cô sao chắc nó cha cái gì đâu màn cái mà má cha cái như vậy rồi camera mình nó cũng dám như này cái hậu dương hậu dùng cái xích xin vô xem mẹ mình vẫn ngoài là cái đi đánh tốt sân video sắp đánh sâu thân video rồi là sai đó xin lỗi sân giờ là cái camera mình cảm dám như là giờ là bye